None Zila disu COVID-19 laina lectured asina maram oiduna miyamgi mausagi punsida khudong sadaba mayuknari. Second wave asina jila asida hojik fawbada miyoi amatagi punsi mahan khiba leitragashu positive case tapna hengalagdi. Ngarang fawbagi reporta jila asida hojik positive case puna kunmapan leiri. Masigi manungda miyoi kunithoina home isolation da leiri. Amasung miyoi teretna district covid care center Tengkongjang higher secondary school complex da leiba tribal boys and girl hostel da leiri. Marak asida jila asigi oina healthcare worker frontline worker yauna punna miyoi lising mari chamapan maifutra treta first dose COVID-19 vaccine kapkre aduga miyoi lisingani umputrama thoidana second dose kapkre serak asida jila asidisu COVID-19 laina lecture asidigi ngakthok nabagi thabak kaya lokholakni Mafam kayada district police na loudspeaker season aduna COVID appropriate behavior awareness statary amasung SOP maintain tawdaba miyoi kayada aingi matung inna cherak piri Sarkana total lockdown jila asida thambidragashu section thorang paikhatpa oina praja miyam amasung lanai sansan kayana mafam kayada kaitel dukan sing tingjilli Maru oina jila asigi headquarter da leba Longmai Bazar da hojik hapta ani henna dukan thingjinduna lakdi bank singsu ATM natana transaction amata tawdre adubu pharmacy singdi hanghalli amaromda lechat asibu matau karamna miyam changna lanthengnagani haibigi thausilgi makhada miyamgi tengbang sing leptana sathari amasung covid were singbu puning thawatpa oina darka oiba polam sing jila asigi health center singda yengthokdi Numit kharanigi mamangda building none district haiba WhatsApp group ama form tawduna online da fund drive ithabak chathaduna lagdi WhatsApp group adugi leader Rongmai Naga Student Organization Manipur ki president Mr. Daisui Gangmai na lead tawduna hojik digital payment gi khuthangda lupa lakh ahum henna miyam degi contribute tawraktuna leire Miyam gi senpam aduna ahanwa face oina ngarang COVID wearer singna sizinnagadaba polam sing district asigi deputy commissioner Sri Robert Singh Khetremiyumda khusinnakre polam sing adu nungba CIC Nonai PIC Khopum PIC Hauksong PIC amusung atei darka leiba mafam singda sizinnagadabani Ani suba face da oxygen concentrator amusung oxygen cylinder sing lainaba thorang tawri Amaromda COVID Care Center Tengkongjang Resource Mobilization Committee nasu Longmai area da leba church sing yauna lanai sangsan kaya private company kaya amusung miyam dagi fundraise tawduna COVID Care Center da sizinnagadaba oxygen concentrator amusung oxygen cylinder lainaba thabak paikhalakdi marak asida nune jila asidasu oxygen generating plant install tawbinaba miyamna lengaki pungning singsilakdi Nune jila gi Khopum subdivision gi manung channa leiba Goitang Village Authority Council na khul adugi jurisdiction amasung akoi bada leiba mioi singna lamlaki sanga uchek na singba hatokpa khudaktegi athingba thamkhre uwa maram sadana yanthokpa amasung kokthokpa su thingkhre athingba adugi manungda inverter dynamo machine sinaduna illegal fishing su yararoi haina palli Kanagumba hairiba order asibu indaba taredi Wildlife Protection Act 1972 gi makhada ahakpa cherak pigini hairi COVID-19 pandemic ki awaba pollum miyamna puringai marakta hojik nune jila gi oina napsagi seng matam sana phanghanbiyo amasung backlog singsu amuk hanna pibiyo haina mari leinaba authority singda villages council Longmai area nune district ki chairman Sri D Adaina phungdoklakdi 33 kV IST line Urembam to Nunegi Marakta Toena default Hogdiba Ashisu Mari Lainaba Authority na Miyeng Changbiu Amasung Hauzik Lairiba double pole system dagi upgrade Tobiduna mini tower system da Ontopiyo Hainasu Taksilagdi Kumji amasung nungtek maraki iril turengi mathakta shaba Bailey Bridge ki fibamsu suksilakdi maram aduna nongju tha laktringaida repairing tobinaba sarkagi mityeng singsilakdi loinana khumji amasung nungtek ki marakta loidana panduna leiriba world highest railway bridge su athubada thabak sudana luisin binaba makhata na mahakna taksilakdi Aroibada tamthiraba COVID-19 laisattagi kanjanabagi damak ekhoi face mask soidana upiyu mi amagi marakta phuturuk labna lebiyu hand sanitizer sizinnabiyu hand wash natraga sapon sizinaduna khutsa sengna hambiyu